Terrorist-singna Mee Faraga Sannaba drama Mai Pakpa. Pau asi Kangla Pau segi editorial kalamdagi lakhwatjabane. Manipurgi apunba saktam thugairaga chinkuki zo narco terrorist-singna makoigi waiba tonganba laibak natraga laingak semgani haiduna landaduna chatharakiba lalonggi manungsanna Mee Faraga Sannaba drama gi tangkak ama ngarang anganba yukta loisinkhre. Mee Faraga makoigi kaisum sangda laiba terrorist-singga sinabagi drama gi tangkak mai pakhiba sigi makha tarakpada karamba drama gi tangkak ama satharakadori bagi haibadu miyamna yengba tai loinana mitai singbu hingsa yai tamba singi khaya nungda tahandana ba section ba mathau tai makoina Mee Faraga satharakpa drama mai pakhiba sina maram oiraga makata na anokba drama kaya satharakloi hainingai leite. Kuki terrorist-singna mamang sahi 2023 gi May 3 dagi khangawdana mitai miyamgi mathakta landaduna khamthengba terrorism gi war crime satharakiba numit samngani suraklaba sigi manungda miyoi kaya sikhre kaya amana thiba khangdana mangankhre. Terrorist-singna mitai singi yum amadi laisang kaya mai thabagi thabak sathakre mitai kaya maramdamda lanjena duna laingangna hangba relief camp sing amadi khangna chanaba singi yum asanba yumna chingba singda miyoi lising hompurom changjafam lawduna leire aduba hojik phawba wathok asigi waroisin purakpa leitabadagi miyamgi punsi tangdu leitadaba phibam amada adumak leire. Terrorist-singna hokhiba September 18 ta Thobal district dagi naha ahum Ningombam Johnson oinam thoithoi amasung thoksom thoithoiba army gi recruitment yawba satkibada lambi lamangnabadagi fajinkhiba dugi manungda Johnson hana thadoglaga anina fajinduna thamaukiba adu thadoknaba JSC semduna makoi anibu tekta kaidana thadoghanaba amade thadok piraknaba demand tawduna lakhe. Terrorist-singna fajinkhiba naha ani adu thadoknaba Manipur laingangna central government ka pau phaunaduna thadoknaba honari haina leirakibadu ngarang ayuk anganbada naha ani adu terrorist-singna kangpokpi police ta sinarakibane. Terrorist-singna naha ani thadoknaba laingakta tawrakiba demand singdi kaisum sangda lanfa waina leiriba makoigi mi sing kuki area da hangba kaisum sangda thamba amade kangpokpi ga tainaba mafamda police outpost ama hangba haibasida central government ki maikaidagi ayaba pirakhibadagi naha ani adu thadorokibane. Terrorist-singna mi faba amade mihat mipungi khamthengba paktak mihat genocide chatharaga makoigi apamba demand phanganbagi thabak chathaba haibasing laingak adu makoigi khudombina thinba maikaida puningba mawongda pubagi thawongne. Mitai naha Mee Faraga makoigi aningba amadi apamba demand gi saruk ama mai pakpa ngamkhiba sidagi makoigi amata ngairaba Manipur masetana thugairaga kuki singi separate administration sembagi demand adusu pinabagi thaurang lakhwalakadoribra haibagi singnaba leitaba natte laibaga sigi aroiba ngamkhaida leiriba Manipur state ta landaragliba sing Indo Myanmar ngamkhaida huran lonada sangsilakiba illegal immigrant migrants in kuki jo narco terrorist-singna chatharakhibani haibasi Manipur gi miyam khaktanatana malem gi miyam pumna magna iphongphongna khangnare adubu laibak asigi mayai lamda laingaklon gi chukli pairiba BJP gi Narendra Modi na luchingba NDA laingakna khangsinadaba mawongda kuki amasung mitai ani gi marakta thokpa kanglup ki irangni haijenduna wathok asibu kumai yengbagum leirakhiba numit samngani henjilaklei. Terrorist-sing asina aerial attack ta drone dagi bom thadaba asanba makhalgi missile attack sathabada misi mina thoklavasu Indian Army gi makokna kuki singna drone dagi bom thadaba amade missile kapa leite hairakhiba sigi nunggi oiba maram ama leifam thoeng laiwa ki intelligence network fail oiba amade laiwa ki apunba saktam miyam gi punsi lanthum ngak senba ngamdaba amade mathauda pungning sangdaba singdu kupsinaba honabada mitai miyambu victim oinaba honaba thawongne masida India laingakna kangkhatuna aranba wafambu achumba ohenaba honaba taravade terrorist-sing kangkhatpa amadi proxy war satharabra haiba miyamgi singnaba wahang adu confirm tawba oina thokane. India government na laibak thugainaba landaragliba foreigner chin kuki jo terrorist-sing saugatpagi mahut nasagi state Manipur kanaba honaba chumme. Terrorist-sing gi apambada chatlavadi madugi poloida afaba phal phangani thajade laingakna terrorist-sing gi demand piba haibasi laingak adu law and order ngak senba ngamdabagi phibam nei law gi mathakta terrorist-sing na laibagi thawong nei